Hello mayam, numit khudingi oiva Rashifal da ngasi April tang 16 2025 ki Rashifal adu mayam da pathausarakke. Channel asibu subscribe tobiramba amadi video asibu like nambiramba kaubigano. Ahanbagi Rashi asina Mes Rashi. Ngasidi Mes Rashi gi miyoi singna adomgi aningba apamba natraga wakhalbu ingna signal lainaba nampuda honabiyu. Kanagumba amadagi mamal layba poktaktagi apamba mahai phanglaba yai sel thungi phibam adum phana lairaba yai adumna imung manungga loinana matam kaithokpiyu karbar tawba singshu sendong sauna phangani mathangi rashi asina Brisha Rashi da layba miyoi singdi ngasidi yamna asauba khudong sawa ama phanglagani Adombu thagat piba miyosingna maram oiraga mai sauna pakpagi phallai ngasigi numit asidi thajaba khara watlaba yai wakhalgi oinadi yamna nungaiba numit haibadu oiragani adubu adongi asawba nungaitaba phajanbiyu ipa imadagi tengbang phangani imung manunggi ana layeng khara yingsinbiyu mathangi rashi asina Mithun Rashi gi miyoi singdi ngasi asi wakhal yamna nungaiba haibadu oiragani asaw asang singdagi mateng phangani adongi thajaba adu yamna wangna lei karba tawba singdi thabak yamna sillaba yai imung manungdagi lapthoknaba satlaba yai punsida ahongba khara lakpagi phal piri sel thungi phibam adumak pharagani lamtu koiba satpagi plan tawbiba yai mathangi Rashi asina Karkat Rashi gi oina ngasi asi yamna sinba haibadu oiragani punsi mahingda samamnaba kaya amasu leiragani thabakki lambi ama soidana semlaba yai adubu anauba thabak haubagi matang khitang saba oide adongi ahal lamangi matung inna thabak tawbiba phai mathangi Rashi asina Sing Rashi gi miyoi singnam mari taunaba yanabadagi lapna leibiyu asok apandagi lapna leibiyu adomna sel thadaraga honajariba singdu mai pakpa ngamnaba honabiyu adubu karishu waningai oidi matamgi matung inna adum mai pakpa phal piri mamal leiraba miyoi singa wari saba matamda munna tabiyu maduna kana ba panglaba yai mathangi Rashi asina Kaina Rashi di ngasigi oina mathak thongbagi pressure amasung yengthinabana yumda tension laina halakpagi phal piri maram aduna nungaitaba sing adudagi lapna laibiduna sel khara kaithok piraga nungai thoknaba honabiyu adongi thamoidagi matam kaithokningbagi apamba phal piri sel thungi phibam adum makphana lei ishagi partner da mieng thambiyu Mathangi Rashi asina Tula Rashi gi miyoi singna ngasidagi haksangu phana lainaba honaba haubiba yai wa ama mingonda haidringaida hana khantharaga haibiyu nungsinabagi lambida sang khara watpagi phal piri mathangi Rashi asina Brishak Rashi karbar tawba singna atoppa wangmagi leibak samnaraga tawba karbarda khara mangba yabagi phal piri Maram aduna khongthang khudingmak khantharaga tawbiyu nahakki nungaitabadu nahakki loinabidasu phawba yai thabak mafamda nahakki plan khuding ayatpa khara lakpa yai lalol itiki travel asina kanaba piraba yai mathangi Rashi asina Danu Rashi gi oinadi ngasi asi karbar tawbasingna sendongna maram oiraga maithongda maka langani adomna thabak mafamda mai pakke hairabadi anauba technique sizinabiyu maduna thabaki khumang sausengani nungsinabagi maikaidagi yamna phajaraba khudol pot ama phangu haiba phal piri mathangi Rashi asina Makar Rashi da laiba miyoi singa saba thakpa amadi exercise ta miyeng sangbiyu karigumba adongi marupka toina koiba langba chatlabadi selgi phibamda khara soksenba yana lei adongi partner gi haksangi phibam yengsinbiyu adomda lotna lairamba hidden talent khara tholakpa yaba phal piri mathangi Rashi asina Kumbha
ꯀꯨꯝꯚ ꯔꯥꯁꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯛꯆꯥꯡꯒꯤ ꯐꯤꯕꯝ ꯐꯅ ꯂꯩꯒꯅꯤ꯫ ꯁꯦꯜ ꯊꯥꯗꯣꯛꯄꯗ ꯁꯦꯟꯗꯣꯡ ꯆꯥꯎꯅ ꯐꯪꯉꯨ ꯍꯥꯏꯕ ꯐꯜ ꯄꯤꯔꯤ꯫ ꯊꯕꯛꯀꯤ ꯑꯆꯤꯟꯕꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯋꯥꯍꯟꯕ ꯌꯥꯏ, ꯃꯔꯝ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯇꯝ ꯀꯥꯏꯊꯣꯛꯄ ꯉꯝꯂꯣꯏꯗꯧꯔꯤ꯫ ꯅꯥꯏꯇꯣꯝ ꯍꯤꯡꯕꯒꯤ ꯋꯥꯈꯜꯗꯒꯤ ꯂꯥꯞꯅ ꯂꯩꯕꯤꯕ ꯐꯩ꯫ ꯅꯍꯥꯛꯀꯤ ꯄꯥꯔꯠꯅꯔ ꯑꯗꯨꯒ ꯌꯥꯅꯗꯕ ꯈꯔ ꯂꯩꯕ ꯌꯥꯏ꯫ ꯃꯊꯪꯒꯤ ꯑꯔꯣꯏꯕ ꯔꯥశꯤ ꯑꯁꯤꯅ ꯃꯤꯟ ꯔꯥశꯤ꯫ ꯃꯤꯟ ꯔꯥశꯤꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯤꯡꯖꯤꯡ ꯃꯥꯡꯖꯤꯡꯅꯕ ꯎꯠꯄꯤꯒꯅꯨ꯫ ꯑꯗꯣꯝꯒꯤ ꯀꯟꯐꯤꯗꯦꯟꯁ ꯑꯗꯨ ꯍꯟꯊꯕ ꯂꯩꯕꯤꯒꯅꯨ꯫ ꯍꯟꯊꯕ ꯅꯤꯡꯍꯟꯅꯕ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯒ꯭ꯔꯣꯊꯇ ꯈꯔ ꯇꯞꯄ ꯌꯥꯏ꯫ ꯑꯗꯣꯝꯅ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯃꯇꯝ ꯁꯥꯡꯅ ꯑꯋꯥꯕ ꯊꯦꯡꯅꯔꯛꯂꯕꯁꯨ ꯉꯁꯤꯗꯤ ꯁꯦꯜ ꯐꯪꯉꯨ ꯍꯥꯏꯕ ꯐꯜ ꯄꯤꯔꯤ꯫ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯄ꯭ꯂꯥꯟ ꯑꯗꯨꯅ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯕꯨ ꯅꯍꯥ ꯑꯣꯏꯊꯣꯛꯍꯟꯕ ꯑꯃꯗꯤ ꯍꯛꯆꯥꯡ ꯐꯅ ꯂꯩꯌꯨ ꯍꯥꯏꯕ ꯐꯜ ꯄꯤꯔꯤ꯫